Hello guys, member taram noksari adom na tabiri basi RR story. RR story na adom kidamakta nukti makhal makthel ke agi nungai ba crime story amadi horror story na chingba mayam ama taba phangbi gani du kidamakta khoi channel sibu ano wena changbirak ko taragadi subscribe tobiramo. Ngasi gi wari side khoi ge north east state chida thoke ba adum laba yamna tamthiningai wera ba adum laba wari makhal amani wari se taraga dom so soidana ngak pawi gane habagi thajab lei adu wari se kamaina tawge habadu di mayam puna taraga khangmina ga doini adana matam tinta batawdana wari se matang sida hawna batawjarage mayam puna khangmina si mayam puna tamina si 9th December 2025 Dehradun gi apikpa market amada machin mana wani khak grocery shopping tawrambani mayam ba Angel Chakmana khanbada mak market chatlaga pochai leiraga hanjan bagi wakhal khal adu makha tarak padadi Mathang numitadi mahak ICU da hingba siba anigi marakta China khangna leiba taragani haiba khangkhidi aduga 2026 December dadi magi punsi wari loiki hariba kesi miye magi punsi mangki badanatana wahang amasu yauri madudi aikhoigi leibaksa United oibra haibaduni loinena leibak amada leiminaraga state amagi miyoy amabu atopa state amagi miyoy amada racist story bagi maram se karigino Angel Chakma chahi Kunmari Surabani. Mahak Tripuragi, Unakoti district Talaiba, Chakma tribal community the Challe. Dehradun dana MBA Tauragalabani, Magi Mapana, VSF Jawana Mani, Bodarda Prazabu, Nakpi Dunalay. Angel Su Magi Imungi Oina Haibatare, Yamna Lapna study Tauraga Chatpa, Ahanba Oigadoini. Mahakna Northeast Tagi, Toaga Magi study Tauduna, Mana Kanjari Bado, Pangtoki Hainasu, Kalame. Mana ngang tok saktorak pada nungsi bakpoi taning magi study dasu focus tawraga leiba pami magi imung manung su financially struggling tawraga leibani adubu mahak ninghana badi tawkhitabani magi manau nupa Michael Chakma Dehradun da mayambaga loinena leiminai machin manausi rent su leiminaba oiga doiniko mafam aduda lairik tamduna paisa tanduna mayum nungai hange haidana khanba miyoi singna haba tare akoina su khangma ngamne mayamna su khanglam nagani khanje social media dagi ubiram nagani khanje attack tawrakibado Angel dani aduga attacker singduna Angel ga connection amata lainaba natti random encounter ni yu ngausin thaksalaga khai kangbu ni yamna sathi bu saba kangbu kharaga thengnaru bani ba adumaina haiba tare ko makhoi singduda common oiba haibabu makhoi loina racist person oiramni Angel Northeast tagini magi maithong amagi identity duna magi achauba maralama oi kramali attacker punna makoi tarukni men oirisa yagya awas thini atopa members singduna Avinash negi Uttarakhand dagini Suraj Khaswa Manipur dagini hai Sumit Kumar local amadi juvenile anisu yauri police na kona clarify torki makoi gi group tu tongan ba background dagini na haida amana Manipur dagi Nepal dagi atai tuna local police na makhoi gi background khangala isisu makhoi do lamdogi miyoi na north east ki miyoi da onsen duna horamba nati haiba khangana na ba hona bani 9th December gi nungthang wairam Angel amadi Michael market ta chatlami yumgi awat pa pochai lesson abagi damakta masa normal oiba wafamni makhoi na market ta yorakpada miyoi makhoi taruk uki adu su yu ngawraba makhoi ni na makhoi gi mamang lalaga chatpadani North East moina toina mayok naganba adumak mayok naki police statement da yawba adumak ni mayam da su hajar kadoise makhoi ani duda chinki Chinese momo haiba word che seasonaraga racist over horame adumna makhoina haurakpaduda Angel na icham chamna hajarubani adugum madu tawgana fatti adumaina haigada banati haibana chingba makhoi da wakal kharada oiraga su khanta janaba haikibani adubu mahakna khaliri dudi oiraktre maramdi yu ngawa ngaktani balermido yung abumida wa ngang ba haibasidi aduki mati wa ba mani makhoida logic ki wa ngangu ba kanadi masadagi wa oina chinna ngangam badagidi physical da ontharak ba hokhi attacker amana Michael gi kokta metal gi rod amana thaki maduda adum Michael do e thok ba hokre Angel na sumagi manau pa du sok ba ubadagi sauning ba pakhat ba amaga loinana attacker amadi Michael gi marakta laki lakfam su thui maram di magi mayamba ama oina magi damakta lepifam thui adubu laibak thiba haiba daragadi magi mamang da lepliba nupa duda thang amasu yaurumki mahagna Angel da multiple times step toki hanjan thelami makokta mabukta maningda yotna fubasu yaw kayamuk yamna soklam gani magi spinal cord fawda damthina soktuna leram makot nama makong nama su paralyzed toki
ꯏ ꯌꯥꯝꯅ ꯊꯣꯛꯈꯤ ꯑꯦꯟꯖꯦꯜ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯁꯨ ꯍꯧꯔꯝꯃꯤ ꯑꯦꯇꯦꯀꯔꯁꯤꯡꯗꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯇꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯇꯧꯔꯝꯗꯕꯅꯤ ꯑꯦꯇꯦꯛ ꯇꯧꯔꯝꯂꯒ ꯃꯣꯏꯒꯤ ꯃꯣꯇꯣꯔ ꯕꯥꯏꯛꯇꯨꯗ ꯇꯣꯡꯈꯠꯂꯒ ꯆꯦꯟꯈꯤꯕꯅꯤ ꯔꯣꯗꯇꯨꯗꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯇꯥꯔꯒ ꯑꯃꯅ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯑꯃꯅ ꯁꯤꯅ ꯍꯤꯡꯍꯧꯗꯨꯅ ꯂꯩꯍꯧꯈꯤꯕ ꯃꯥꯏꯀꯦꯜꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯨꯔꯕꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯈꯔ ꯂꯣꯏꯅꯅ ꯃꯌꯥꯝꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ ICUꯗ ꯈꯨꯗꯛꯇ ꯑꯦꯗꯃꯤꯠ ꯇꯧꯈꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯟꯗꯤꯁꯟꯗ ꯂꯩꯔꯛꯈꯤ ꯅꯦꯛ ꯏꯟꯖꯨꯔꯤ ꯁ꯭ꯄꯥꯏꯅꯦꯜ ꯏꯟꯖꯨꯔꯤ ꯍꯦꯗ ꯏꯟꯖꯨꯔꯤ ꯃꯌꯥꯝꯗꯣ ꯃꯥꯌꯣꯛꯅꯕ ꯇꯥꯔꯝꯃꯤ ꯃꯥꯏꯀꯦꯜꯅ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇ ꯅꯨꯡꯗꯥꯡꯗꯨꯗ ꯀꯣꯜ ꯇꯧꯈꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯆꯥꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯈꯠꯅꯗꯨꯅ ꯂꯩꯔꯦ ꯇꯥꯕꯗ ꯌꯥꯝ ꯑꯊꯨꯕꯤꯗ ꯂꯤꯞ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯌꯧꯔꯛꯑꯒ ꯃꯆꯥꯕꯨ ꯇ꯭ꯌꯨꯕ ꯂꯦꯡꯗꯨꯅ ꯑꯃꯗꯤ ꯕꯦꯗꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯆꯝꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯈꯤ ꯁꯤꯔꯤꯌꯁ ꯃꯔꯗꯔ ꯑꯦꯇꯦꯝꯞ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤ ꯃꯄꯥꯅ ꯄꯨꯂꯤꯁꯇ 10 ꯗꯤꯁꯦꯝꯕꯔꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯔꯦꯁꯄꯣꯟꯁꯇꯨꯗꯤ ꯑꯉꯛꯄ ꯑꯃꯅꯤ ꯄꯨꯂꯤꯁꯅ ꯍꯥꯏꯕꯗ ꯃꯥꯏꯅꯔꯅꯤ ꯃꯁꯤꯗꯤ ꯁꯤꯔꯤꯌꯁ ꯀꯩꯁꯨ ꯑꯣꯏꯕ ꯀꯦꯁ ꯅꯠꯇꯦ FIR ꯔꯦꯖꯤꯁꯇꯔ ꯇꯧꯗ꯭ꯔꯁꯨ ꯌꯥꯒꯅꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯈꯤꯗꯦ ꯅꯦꯛꯁ ꯗꯦꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ 12 ꯗꯤꯁꯦꯝꯕꯔꯗꯗꯤ FIR ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯑꯗꯨꯁꯨ ꯑꯦꯇꯦꯛ ꯇꯧꯕꯒꯤ 3 ꯗꯦꯖꯀꯤ ꯃꯇꯨꯡꯗꯅꯤꯀꯣ ꯌꯥꯝꯅ ꯁ꯭ꯂꯣ ꯑꯣꯏꯍꯟꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦꯕ ꯑꯦꯀ꯭ꯌꯨꯁꯇꯨ ꯐꯥꯎꯕꯗ ꯑꯟꯅꯣꯟ ꯄꯔꯁꯟꯅꯤ ꯍꯥꯏꯗꯅ ꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯣꯟꯊꯈꯤꯕꯁꯤꯅ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯍꯟꯈꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯨꯗ ꯁꯣꯝꯗꯗꯤ ꯑꯦꯀ꯭ꯌꯨꯖꯔꯁꯤꯡ ꯃꯔꯥ ꯂꯩꯕꯁꯤꯡꯗꯨ ꯆꯦꯟꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯒꯨꯝꯕꯅꯤ 14 ꯗꯤꯁꯦꯝꯕꯔꯗ ꯗꯣꯛꯇꯔꯅ ꯑꯁꯣꯛꯄꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯔꯤꯌꯁ ꯑꯣꯏ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯁꯦꯛꯁꯟ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯝꯃꯤ ꯑꯦꯇꯦꯝꯞ ꯇꯨ ꯃꯔꯗꯔ ꯍꯥꯏꯕ ꯑꯃ ꯍꯥꯞꯀꯠꯈꯤ ꯍꯥꯏꯕ ꯇꯥꯔꯦ CCTV ꯐꯨꯇꯦꯖ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯈꯤ ꯂꯣꯏꯅꯅ ꯃꯔꯥ ꯂꯩꯕꯁꯤꯡ ꯃꯁꯛ ꯈꯪꯕ ꯍꯧꯔꯝꯈꯤ ꯃꯤꯑꯣꯏ 5 ꯐꯥꯈꯤ ꯃꯗꯨꯗ ꯌꯥꯒ꯭ꯌꯥ ꯑꯋꯥꯁꯊꯤ ꯋꯥꯠꯂꯝꯃꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯅꯦꯄꯥꯜ ꯀ꯭ꯔꯣꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯐꯥꯕꯗ ꯔꯤꯋꯥꯔꯗ ꯄꯤꯕꯒꯤ ꯑꯦꯅꯥꯎꯟꯁ ꯇꯧꯔꯝꯈꯤ ꯁꯣꯝꯗ ꯑꯦꯟꯖꯦꯜꯗꯤ ICUꯗ ꯂꯩ ꯁꯣꯝꯗ ꯅꯣꯡꯃꯗꯤ ꯁꯨꯝ ꯍꯧꯔꯝꯈꯤ ꯑꯃꯨꯛꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯐꯒꯠꯄ ꯑꯃꯨꯛꯅ ꯊꯤꯅ ꯆꯩꯊꯦꯡ ꯐꯪꯕ ꯃꯥꯒꯤ ꯕꯣꯗꯤ ꯄꯦꯔꯥꯂꯥꯏꯖ ꯇꯧꯔꯒ ꯂꯩ ꯂꯣꯏꯅꯅ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯥꯡꯕ ꯑꯃꯨꯛ ꯂꯥꯛꯄ ꯇꯧꯔꯝꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯂꯩꯈꯤ ꯃꯥꯒꯤ ꯃꯄꯥ ꯑꯦꯟꯖꯦꯜꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯪꯗꯨꯅ ꯂꯩꯕ ꯇꯥꯈꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜꯁꯨ ꯃꯁꯥꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯗꯨꯅ ꯑꯅꯥꯕ ꯈꯥꯡꯗꯨꯅ ꯂꯩ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯗꯨ ꯕ꯭ꯂꯦꯝ ꯇꯧꯖꯔꯝꯃꯤ ꯑꯩꯅ ꯏꯌꯥꯝꯕꯒꯤ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯂꯝꯂꯕꯗꯤꯀꯣ ꯍꯥꯏꯗꯅ ꯃꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯈꯟꯕꯅꯦꯕ ꯑꯗꯨꯕꯨ ꯃꯔꯥꯜꯗꯤ ꯃꯈꯣꯏ ꯇꯔꯨꯛꯅ ꯂꯥꯟꯕꯅꯤ ꯅꯤꯌꯝ ꯅꯠꯇꯕ ꯃꯑꯣꯡꯗ ꯃꯤ ꯑꯃꯕꯨ ꯔꯦꯁꯤꯁ ꯇꯧꯕ ꯃꯁꯥ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯃꯔꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯒꯤ ꯍꯧꯔꯒ ꯀꯦꯁꯁꯤ ꯑꯦꯇꯦꯟꯁꯟ ꯌꯥꯝꯅ ꯐꯪꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯆꯠꯊꯔꯤꯉꯩ ꯃꯔꯛꯇ ꯑꯆꯧꯕ ꯃꯥꯌꯣꯜ ꯑꯃ ꯄꯨꯔꯛꯑꯝꯈꯤ ꯄꯨꯂꯤꯁꯅ ꯍꯥꯏꯕꯗ ꯃꯗꯨꯒꯤ ꯀꯦꯁꯁꯤꯅ ꯔꯦꯁꯤꯌꯦꯜ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯏꯚꯤꯗꯦꯟꯁ ꯐꯪꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯍꯥꯏꯅꯈꯤꯕꯁꯤꯡꯗꯨꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯣꯏꯅ ꯍꯥꯏꯅꯕ ꯑꯣꯏꯒꯅꯤ ꯌꯨ ꯉꯥꯎꯕꯁꯨ ꯑꯣꯏꯕꯅ ꯚꯥꯏꯑꯣꯂꯦꯟꯁꯇ ꯑꯣꯟꯊꯣꯔꯛꯄ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯃꯄꯥꯟ ꯊꯣꯛꯅ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯩꯗ ꯘꯤ ꯍꯩꯕꯒꯤ ꯃꯑꯣꯡꯗ ꯊꯣꯛꯈꯤ ꯑꯗꯨꯝꯅ ꯃꯤ ꯑꯃꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯋꯥ ꯉꯥꯡꯕ ꯑꯗꯨꯕꯨ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯥꯏꯝꯗꯨꯅ ꯀꯔꯤꯅꯣ FIR ꯊꯥꯒꯠꯄ ꯃꯇꯝꯗꯁꯨ ꯄꯨꯝꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯥꯏꯀꯦꯜꯅꯁꯨ ꯍꯥꯏꯔꯕꯅꯤ ꯑꯗꯨ ꯄꯨꯂꯤꯁꯅꯗꯤ ꯔꯦꯁꯤꯁꯀꯤ ꯑꯦꯟꯖꯦꯜ ꯑꯝꯇ ꯌꯥꯎꯗꯦ ꯎꯗꯦ ꯍꯥꯏꯔꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯨ ꯀꯦꯁꯇꯨꯗ ꯌꯥꯎꯔꯝꯃꯤ ꯑꯣꯄꯣꯖꯤꯁꯟꯅ ꯋꯥꯍꯪ ꯍꯪꯒꯠꯈꯤ FIR ꯊꯥꯡꯒꯠꯄꯗ ꯃꯇꯝ ꯊꯦꯡꯊꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯆꯦꯟꯈꯤꯕꯒꯤ ꯃꯇꯝ ꯀꯃꯥꯏꯅ ꯐꯪꯉꯤꯅꯣ ꯔꯦꯁꯤꯖꯝꯕꯨ ꯗꯥꯎꯟ ꯄ꯭ꯂേ ꯑꯣꯏꯅ ꯈꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯃꯦꯗꯤꯌꯥꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯐꯪꯅꯕꯗꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄ ꯍꯧꯈꯤꯕꯅꯤ ꯅꯣꯔꯠ ꯏꯁꯇ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯑꯃ ꯆꯠꯊꯅꯈꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯝꯕꯤꯗ ꯊꯣꯛꯅꯔꯛꯈꯤ ꯑꯦꯟꯖꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯎꯅꯈꯤꯗꯦ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯑꯣꯏꯅ ꯊꯦꯡꯅꯕ ꯁꯤꯁꯇꯦꯃꯦꯇꯤꯛ ꯔꯦꯁꯤꯖꯝꯒꯤ ꯐꯦꯁ ꯑꯃ ꯑꯣꯏꯅ ꯎꯅꯈꯤ ꯃꯥꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ 26 ꯗꯤꯁꯦꯝꯕꯔ 2025ꯇ 17 ꯗꯦꯖꯀꯤ ꯃꯇꯨꯡꯗ ꯑꯦꯟꯖꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯈꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛ ꯂꯩꯈꯤꯗꯦ ꯀꯦꯁꯁꯨ ꯑꯦꯇꯦꯝꯞ ꯇꯨ ꯃꯔꯗꯔꯗꯒꯤ ꯃꯔꯗꯔꯗ ꯆꯦꯟꯖ ꯇꯧꯈꯤꯕꯅꯤ ꯃꯥꯒꯤ ꯕꯣꯗꯤꯗꯨ ꯃꯌꯨꯝꯗ ꯊꯥꯔꯝꯃꯤ ꯐ꯭ꯌꯨꯅꯔꯦꯜ ꯇꯧꯈꯤ ꯃꯦꯗꯤꯌꯥꯗ ꯃꯃꯥ ꯃꯄꯥꯅ ꯀꯞꯄ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯎꯍꯜꯂꯛꯈꯤꯕꯅꯤ CMꯅ ꯃꯥꯒꯤ ꯃꯄꯥꯗ ꯀꯣꯜ ꯇꯧꯕꯗꯁꯨ ꯃꯌꯥꯝꯅ ꯎꯕꯤꯔꯝꯅꯅꯤ ꯈꯟꯖꯩ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯛꯁꯟ ꯏꯟꯁꯨꯔꯦꯟꯁ ꯄꯤꯈꯤ ꯃꯤꯌꯥꯝꯅ ꯃꯦꯗꯤꯌꯥꯗ ꯇ꯭ꯔꯤꯕ꯭ꯌꯨꯠꯁꯨ ꯇꯧꯅꯔꯛꯈꯤ ꯑꯣꯄꯣꯖꯤꯁꯟꯅ ꯏꯃꯤꯗꯤꯌꯦꯠ ꯑꯦꯔꯦꯁ ꯇꯧꯅꯕ ꯍꯥꯏꯈꯤ ꯃꯄꯥꯟꯗ ꯃꯜꯇꯤꯄꯜ ꯃꯦꯗꯤꯌꯥ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯈꯤꯕꯅꯤ ꯃꯗꯨꯗ ꯅꯦꯒ꯭ꯂꯤꯒꯦꯟꯁ ꯀꯌꯥ ꯑꯃ ꯄꯤꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯃꯁꯥꯗꯨ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯥꯏꯗꯅ ꯃꯌꯨꯝꯗꯒꯤ ꯂꯥꯞꯅ ꯕꯣꯔꯗꯔꯗ ꯉꯥꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯒ ꯂꯩꯕꯥꯛ ꯑꯁꯤꯃꯛꯀꯤ ꯃꯤꯑꯣꯏꯅ ꯃꯆꯥꯕꯨ
ꯍꯥꯠꯂꯝꯈꯤ ꯀꯦꯁꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯆꯠꯊꯔꯤ ꯃꯈꯣꯏ ꯃꯉꯥ ꯀꯁꯇꯗꯤ ꯂꯩꯔꯤ ꯑꯋꯥꯠꯄ ꯃꯈꯣꯏꯁꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯇꯤꯝ ꯊꯥꯗꯣꯛꯇꯨꯅ ꯊꯤ ꯀꯦꯁꯁꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯌꯥꯝꯗꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯃꯥꯅ ꯑꯗꯨꯅꯤ ꯃꯥꯅ ꯑꯗꯥꯅꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯁꯦ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯂꯧꯕꯤꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯐꯠꯇꯦ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟꯗ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯛꯑꯁꯨ ꯑꯩꯉꯣꯟꯗ ꯄꯤꯡ 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 ꯂꯥꯎꯅ ꯁꯥꯎꯒꯗꯕ ꯉꯥꯡꯉꯛꯑꯁꯨ ꯑꯩꯈꯣꯏꯁꯦ ꯇꯥꯕꯤꯔꯨꯗꯕ ꯆꯨꯝꯗ꯭ꯔꯤꯡ ꯊꯩꯔꯒ ꯆꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯑꯗꯨ ꯉꯥꯡꯉꯛꯑꯒ ꯑꯩꯅ ꯑꯐꯥꯎ ꯁꯥꯗꯅ ꯐꯨꯖꯜꯂꯨꯅꯤ ꯈꯟꯅ ꯆꯩꯅꯊꯣꯛꯀꯅꯤ ꯈꯨꯠꯇ ꯈꯤꯇꯪ ꯁꯣꯛꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯈꯣꯡꯗ ꯈꯤꯇꯪ ꯁꯣꯛꯈꯤꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯃꯥꯡꯕ ꯇꯥꯔꯒꯗꯤ ꯃꯥꯡꯖꯕꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯁꯛꯁꯤꯗꯤ ꯆꯥꯏꯅꯤꯁ ꯍꯥꯏꯅ ꯑꯗꯨꯝ ꯂꯛꯅꯕꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯛꯅꯖꯁꯅꯨ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯃꯣꯏ ꯂꯛꯅꯔꯒ ꯑꯩꯈꯣꯏꯗ ꯁꯤꯀꯤ ꯑꯃ ꯁꯣꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯦꯕ ꯑꯗꯨꯒ ꯃꯨꯛꯅꯔꯨꯔꯒꯁꯨ ꯍꯦꯛꯇ ꯀꯩꯅꯣꯝ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯛꯀꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯒ FIR ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯊꯦꯡꯊꯍꯟꯕꯁꯤꯁꯨ ꯃꯁꯤꯁꯨ ꯐꯠꯇꯦ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯇꯥꯔꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯊꯣꯛꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯨ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯨꯝꯂꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯐꯔꯦ